Iran gi Strait of Hormuz da panduna leib Maliang gi tongan leibak singi commercial shipping US na security gi thodang loduna Strait of Hormuz phawduna angani haina US ki President Donald Trump na phongdokhaba matung amuk kan ngasi ma ki warep adu matam khara satna leigani haina phongdorakra US ki President Donald Trump na hawkiba nongmai jing nimit lawkiba warep adu gi matung ina nimin adu dagi hawduna US military na Strait of Hormuz da tongan leibak singi commercial shipping phawdun satnaba Mathau taba security gi oiba planning phawbu tawroba matung khanghoudana Donald Trump na Strait of Hormuz da security gi thodang loduna commercial shipping changani haibu warep adu matam kharagi oina lepkhigani haina Donald Trump na phongdorakhre Strait of Hormuz gi lakiba anobu development asigi matangda US ki President Donald Trump na hai US amati Iran gi marakta tholiba conflict asibu wari sanaduna loisinana bu khotna bada achauba thodang loriba Pakistan gi maikai gi mahna hawkiba nongmai jing nimita lawkiba warep adu handok pidana ba haijarpadagi ma ki warep adu matang phar satnadana thamnana ba marilina authority sing khangangre hairi ma ki warep adu ne US amadi Iran gi marakta hanadagi thoktuna liba conflict asi hena pathok sothorap yai haina maikai kayadagi haijarpadagi ma ki warep adu satnadana ba khangangkibani hairi chaliba sahi asi gi hawkiba February gi aroiba saigul digi hawduna US amadi Iran gi marakta ngasi phawbada tholiba conflict asida President Donald Trump na hek leitana tongan warol sing phongdok leptri mahangna phongdok ki wafam adubu kakthatuna madugi ona tainabada tongan ma khetna statement kaya su ngasi phawu miyam de piduna lakle masita natana crude oil puthok pujin tawbada malemi oina khwaidagi maru oiba ising lambi yam oiriba Strait of Hormuz bu kayarak anna US na lanchin duna thamgani haina Donald Trump phongdok pulai graban adubu hairi warep adusu ngasi phawu thabak thopngamdri Ammaromda US ki defense chimna Strait of Hormuz da US na security ko iba thawdang lawragani haina warip lawkibadu malem gi leidiba tongan leibak sing mafamda Strait of Hormuz hana gi matawung mathok pangthokhan ngammi haina unanabagi lawkib warip amani malem gi na petroleum pataksing puthok pujin tawada maru ibu lambi am oiriba Strait of Hormuz da malem gi leibak sing magi commercial shipping chathok chachin yahandanaba tongan leibak sing amat oina thengnamin aduna hotnamin si haina appeal tawr kipsi leigrabani adubu Europe ta leiba tongan leibak singna US amati Iran gi marakta tholiba conflict asida saruk yaba pamdabadagi tongan leibak singna US ki napal ladubu reject tawr kibani haina pawosin makhatari saliba sahi sigi February tang 19 dagi hoduna Iran amati US gi marakta tholiba conflict asina maram oiraga ngasi phawbad Strait of Hormuz da hanagi matawgumna tongan leibak singi commercial shipping chathok chachin tawba ngamdribani Iran gi maikei lalol itik tawbada khwaidagi maru oiba ising lambiyam oiriba Strait of Hormuz da tongan leibak sing phawdun chatpada anubu chatnagadaba kangrun kaya su semkhre Iran na semkiba anubu kangrun asi matung ina Strait of Hormuz phawdun chatringai gi tongan leibak sing commercial shipping na mangjona na Iran authority da email thadun khanghalamgadabani hairi Iran da based tawba news agency amagi report ki matung ina kanaguma tongan leibak sing shipping company singna Strait of Hormuz phawdun chatki hairabadi tangai phadana partial graph strategy authority da email thaduna ayab logadabani email thaduna mangjona na ipaw phawna basina mathau taba rule and regulation khangmangam hairi Iran gi leidiba parliament ki maikei de kisu hairiba anubu chatna kanglolasi ek koina pass tawna ba khannare hairi panba yabadi US amadi Iran gi marakta soknaiba akan balalasi losinduna yasinabam pruknanabagi pandamda Pakistan mediator oiduna Islamabad US amadi Iran gi marakta wari sana kibadu yasinaba prokpa ngamdana losin kiba adugi matung Strait of Hormuz gi akoibada leiriba Iran gi port singda US Navy na block thamduna Iran apana piduna lakibani US gi President Donald Trump na hawkiba nomai jing nimita Project Freedom haina mingthonduna Strait of Hormuz da panduna leiriba malimi commercial shipping adu ngak chenduna masagi panthung tamnai sathanna bu hotnargani haina phongdokpodi leikibani aduba hairiba Donald Trump wafam adu ngasi phawbada thabuk on pangthok ngamdribani Iran gi joint military command gi maikei dagi Strait of Hormuz da kanagum leibak amatagi commercial shipping Strait of Hormuz phawdun chatpa yaroi maruene US gi army na Strait of Hormuz gi territory lansin na bu hotnarlabadi Iran army na akan action lakot kani haina mangjona na phongdokposi leigrabani Iran gi parliament speaker Muhammad Bagher Ghalibaf nasu Strait of Hormuz da panduna leiba commercial shipping security ki thodang loduna tek takaidana
masagi panthung tamna sathan haina US na phongdol le wafam madusu laibak ani gi marakti yana ki ceasefire gi chana kangloladu thuwai bani haina US pu chawna maral sibu wafam phongtok pusu leikhraban amromda state of Hormuz haidi singi lambi asi chada kundi maleng gi tongan laibak singda mathauta ba petroleum production puthok pujin tawriba yamna maru iba maleng sing lambi amani haina pawosin makhatar US amadi Iran gi lalasi losinana ba yanasi ama thorle haiba report amagi matung United States of America gi President Donald Trump na karigumba Iran na Strait of Hormuz asi amuk han hangdoktrabadi makhata na bom thada dun attack hawragani haina kihan khangan khre Iran ga lan athuba matamda loiragani amadi thaw amasung natural gas puba jahasing chat amuk hawba yaragani haina Donald Trump social media da thakalakhi adubu punnamak adu yanasi ama Iran na yabagi makha pole yanasi adu gi matangda akupo marol US ki president na pankide mahak na hai kariguma makoini yadrabadi bom thadaba hawragani haina Donald Trump iki Beijing da lairiba Iran gi foreign minister Abbas Araqchi unraba matung China gi foreign minister na Iran land pumsup super ceasefire amagi apama phongdor khaba matungda Donald Trump na hairi wafam asi haiduna Iran gi mathakta kihalakibani hairi US amasung Israel na February tang 19 da Iran gi mathakta akan balal hawkraba matung Abbas Araqchi na Beijing da chatpa handaki khongchat asin ahan bani haina pawosin makhatari USA amadi Iran na huji ceasefire da lairiba lana si losinanabagi damakta point 13 yawba memorandum of understanding ama ahan bagi oina sembalo silakadawri haina report amana phungdukli Axios company gi maikedi gi pirakpa report amagi makha taradun hai hawjik chattaribu unkhatnaba si losinanaba amadi nuclear gi oiba negotiation ama pruknaba wafam chingsu memorandum of understanding adu de maru oina palle hawjik Iran gi peace talk gi matang da ka hena khangbu official sing amadi atopa official sing gi matung ina oyakliba preliminary ki thakta laiba point 13 ki MOU adu lan si hawrakpada gi hawna hawji phawbada oirakpa yaba lambel sing manungda khwaidgi maru oiba ama oiri haire adubu nakal ani makna haiba MOU adu aroibu ware pin rakatra haibagi adudi tambangamdri lamai ama khak oiba framework adu gi khudakta ceasefire asi mapung phana chatnaba ohenbada natana tung koina amukhana khut thokna tanaba numit kunthani gi oiba withdraw period ama thamduna madugi manungdi yasinaba puknabagi wafam yawri Sida putoktuna laiba preliminary gi oiba memorandum adu hairiba issue singi matangda Iran nuclear enrichment program adu matam kharagi oina lepa loinana USA na laiba adu matakta thamliba sanction amati Iran gi billion kaya gi phajinduna thamliba excess sing adu komthokpagi wafam ji yawri nakal ani makna tension hantanaba amadi Strait of Hormuz da chathok chasin tawbagi apanba piba adusu yawri report asini makhata na hai MOU atudi yawriba pointing adu makhata na nakal ani ne wai sanaduna negotiation amu proku mathau tai handakta US ki president Donald Trump na Strait of Hormuz da makhoi gi oiba military gi thabak thorom sing handokpagi wafam adu oirakliba diplomatic gi oiba khumanga si choksilap asinani haina su report adu da palle hawjik of chat thariba negotiation sing gi manungda USA gi maikeda gi info step with cop amadi Jared Kushner na lusingduna Iran ga wari sanaribani haina pawosin makhatari US amadi Iran gi lalasi losinanabagi damakta wari sanabada yanaba proklaba yai haibagi report ama laklingi talakta United States ki President Donald Trump na Strait of Hormuz bu hangdoktrabadi Iran gi matakta bom yauna tongan akan me attack chathragani haina mangjongna mamangdi phongdokpasu leikrabani Donald Trump na chat tawlibadu US ki media outlet Axios na US amadi Iran gi marakta lamai amagi oiba memorandum of understanding ama sign tawnaraba yai haiba report adu pirakhraba matungdani hairi marak asida Beijing dagi phangba paw amagi matung ina China na Iran gi maphamda athuba matamda Strait of Hormuz adu hangdokpiu haina appeal tawgre hairi laibak apunba na Strait of Hormuz asi hangdoktuna hana gomna jahas honba yahanba pamli masig akanba appeal asi mari neba party singna tabiduna athuba matamda pakhum pibigani haina asa tawi haina Chinese Foreign Minister Wang Yi na Beijing da Iran gi Foreign Minister Abbas Araqchi ga unabada phongdokhre Iran nuclear khulai sanana bu hotnaro ya haina period lobagi damakta Wang na thagatpasu phongdokki adu Iran ing thabagi lambi da nuclear energy sizinabagi hakti lai haina Wang na makhata na phongdokki hair atuba pawmana
ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯁꯣꯛ 1964ꯇꯒꯤ ꯍꯧꯅ ꯃꯤ ꯍꯥꯠꯄ ꯐꯪꯂꯛꯇꯕꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒ ꯂꯣꯏꯅꯅ ꯏꯖ꯭ꯔꯦꯜꯒꯤ ꯂꯟꯃꯤꯁꯤꯡꯅ ꯋꯦꯁ ꯕꯦꯡꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯂꯤ ꯍꯥꯏꯅ इजराइल आर्मी कमांडर मेजर जनरल अभिम ब्लटना फोंदोखरे इजराइल आर्मी चीफ की काहेन वफम मसी मखौ पोंग लाउखिबद मियो कयान अकन मोंग यनिंगदब फोंदोरखि अदुबु मेजर जनरल अभिम ब्लटना वेस्ट बैंक द इजराइल की लन्मीसिंग चथरिब ऑपरेशन असी टेररिस्ट की मथक्ता चथबनी हाइना जस्टिफाई तौनब होटनखि महकना हाय पैलेस्टाइन की वेस्ट बैंक द इजराइल की लन्मीसिंग द नुंग थमजलप मियो खुदिमक थेंगदब मफम द कापतुन हाटले इजराइल की लन्मीसिंग असी कुमजा सोल सेमग चामापुरतरेतगी हौना मी हातप फंगतबगी आराम खौरांग पोकपगी मौंगदा टेररिस्ट असी बैखोइना थेंगना थेंगना मफमदा हाटली अखोइगी प्रिंसिपल दी कनागुम मी अमना अखोइबु हाटप लाक्लबदी अखोइना मखोइबु हाना हाटकदबनी हाइबसिनि हौकिबु सहीदा वेस्ट बैंक दा इजराइल लन्मीदा नुंग थाजिलखिबा पैलेस्टाइन मचा 92 हेना नोंमै कापतुन हाटखि मखोइना इजराइल की लन्मीसिंग थवाइ कटलिबसी टेररिस्ट सिंगु लोचिंदुना थंबगी ममलनि हाइखि इजराइल की लन्मीसिंग करिंबा पैलेस्टाइन सिंगना वेस्ट बैंक अमदी इजराइल ngамखै परिंग ओइबा सिम लाइन लनसिलक्लबदी मखोइबु मखोंद नोंमैना काप याबगी अयाबा पि हाइदुना ममांगदा रिपोर्ट कयादा फोंदोकनरखिबसु लैग्रबनि मेजर जनरल अभिम ब्लट की काहेन वफम सिंग असिना पैलेस्टाइन द इजराइल न चथैब लोना यादब मोंगी लाल असिगी मतंगदा चैथेंग म्यामदा अमुकेना निंसिंहनगे हाइना पावसिन मखाता इजराइल अमदी लेबानन की आर्म ग्रुप हेजबुल्लाह की मरकता सीजफायर चटनख्रबसु इजराइल न फाइटर जेट अमदी ड्रोन सिजनदुन लेबानन द अकनब अटैक चथखरे अटैक अदुदा मियो तरुक लैखिद्रे हाइरि लेबानन लेंगाना रन तौबा NNA न्यूज एजेंसी न रिपोर्ट तौरपगी मतुंग इना साउदर्न लेबानन की मनुंग जन्म खुंगंग मयाफर टाउन द इजराइल न फाइटर जेट अमदी ड्रोन की अकनब अटैक चथरखि अटैक अदुना मरम ओइरगा मियो अनि लैखिदे अदुगी मखाताना इजराइल ईस्टर्न डेका वैली द एयर स्ट्राइक चथदुना मियोय मरी अमसु हाटखि हाइना रिपोर्ट तौरली इजराइल लन्मी की माइकैदगी हाइरबे इजराइल अमदी हिजबुल्लाह की मरकता खुदेक पिनखिबा सीजफायर की चटना कानून थवाइबगिदमक्ता हिजबुल्लाह की मथक्ता इजराइल लन्मीना अकन अटैक चथकिबनि हाइरि इजराइल फाइटर जेट अमदी ड्रोन अटैक चथरिंगी मंगजुंगना साउदर्न लेबानन द लैब खुंगंग मयाफा टाउन अमदी ईस्टर्न बेका वैली द लैब खुंजासिंग अदु मफम थादोक्तुना चटकिनब खंगहल्लबा मतुंग इजराइल लन्मीना अटैक अदु चथकिबनि हाइरि महकना हाय हौकिबा पुंग 24 असिदा हिजबुल्लाहगा मरीनबा तोंगान तोंगानबा साइट 15 हेनबदा इजराइल लन्मीना अकनबा टारगेट तौदुन अटैक चथकि इजराइल लन्मीना चथकिबा अटैक अदुदा हिजबुल्लाहगी माइकैदगिसु रॉकेट फावबा सिनदुना इजराइल लन्मीगी मथक्ता खुद हल्लखि हाइना इजराइल लन्मीना महकना मखाताना फोंदोकि हाइरि नकलमरोमदा रशिया की माइकैदगी ngarang numitang drone kaya kapsinduna Ukraine leibakna lofthokchakiba ceasefire adu phagi tahankhre haina Ukraine की ऑफिशियल सिंह फोंदोकले रशिया की डिफेंस मिनिस्टर ने क्लेम तौरपदा मखोइने लौथोकचकिबा सीजफायर अदु मखोइ मसाना ngakna चचखिदे रशिया ने लौसिनदुन लैबा क्राइमियन पेनिनसुला अमदी ब्लैक सी द लैबा पोप निमितकी नुंथिलदगी हौना नोंमाइ नोंगालमदाइ फावबदा यूक्रेन कपसिलखिबा अकनब ड्रोन की 52 रशिया की एयर डिफेंस ना थुगाइब ngamखि अमरोमदा यूक्रेन की प्रेसिडेंट व्लादिमीर जेलेंस्की ना रशिया ना नाजी जर्मनी बु माइथिबा पिखिबा अनिसिबु लंजाउगी 42 सुबा कुमोन चयउल असिदा पांथोकदरिबा मदुगी दमक्ता लौथोरकपा ओइना सीजफायर अदुगी मतुंग मखोइसि लौथोकिबानि अदुबु रशिया की फोर्स इन ngarang numitang ड्रोन 119 अमदी मिसाइल अहुम कापसिलखि हाइना यूक्रेन की फॉरेन मिनिस्टर एंड्री सिबियान फोंदोके महकना हाय युमसकैसे निमित की आई फावबदा रशिया की अटैक सिंग अदु मखाताना चथके मसिन मरम ओइदुन रशिया की माइकैदगी नकल अनि की मरकता असेंगबा म ओहेंदुना लान लेपनबगी वफम अदु फागी तहनबगी थौंगम उल्ली लैबा पोप निमित रशिया की ड्रोन अमदी मिसाइल मरम ओइरगा चथरखिबा अटैक अदुदा यामद्रबद मे 22 हाटखिबगा लोइनना मियोय मरफु हेनबना साथिन असु अपन नंग्री हाइना ऑथोरिटी ने मखातारी